ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯥꯞꯄ ꯆꯠꯄ ꯅꯠꯇꯦ ꯀꯦꯃꯦꯔꯥꯀꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯗꯥꯒꯅꯤꯁꯀꯤ ꯐ꯭ꯔꯦꯟ ꯑꯃꯒꯤ ꯋꯦꯗꯤꯡ ꯆꯠꯄꯅꯦꯕꯀꯣ ꯑꯥꯂꯨ ꯑꯦꯛꯁꯄꯣꯖꯔ ꯁꯦꯝꯗꯤ ꯇꯧꯔꯤꯖꯧ ꯃꯌꯥꯝ ꯍꯧꯖꯤꯛ ꯀ꯭ꯋꯥꯀꯩꯊꯦꯜ ꯕꯖꯥꯔ ꯌꯧꯔꯦ ꯁꯍꯤꯔꯒꯤ ꯈꯣꯡꯎꯞ ꯑꯝꯇ ꯂꯩꯈꯤꯒꯦ ꯁꯤꯗꯒꯤ ꯃꯥ ꯈꯣꯡꯎꯞ ꯇꯣꯡꯗꯅ ꯂꯩ ꯑꯩꯅ ꯋꯥꯏꯕ ꯏꯁꯥꯁꯦ ꯑꯩꯁꯦ ꯆꯄꯜ ꯇꯣꯡꯗꯕꯤ ꯂꯥꯛꯑꯦꯕꯀꯣ ꯇꯣꯡꯗꯕꯤ ꯆꯄꯜ ꯇꯣꯡꯉꯤꯀꯣ ꯀꯩꯅꯣꯒꯤ ꯂꯨꯍꯣꯡ ꯆꯠꯄꯒꯤ ꯆꯄꯜ ꯑꯇꯥꯡꯕ ꯇꯣꯡꯗꯦꯕꯀꯣ ꯑꯃ ꯂꯩꯔ ꯆꯠꯈꯤꯗꯣꯏꯅꯣ ꯌꯦꯡꯉꯁꯦ ꯈꯥꯂꯤꯝꯆꯒꯤ ꯂꯩꯒꯦ ꯇꯧꯕꯅꯦ ꯑꯉꯥꯡꯗ ꯆꯄꯜꯁꯦ ꯍꯨꯔꯥꯟꯕꯤꯍꯧꯔꯦꯕ ꯂꯨꯍꯣꯡꯕ ꯀꯩꯃꯥ ꯀꯥꯞ ꯆꯠꯂꯒꯀꯣ ꯑꯃꯃꯨꯛ ꯂꯩꯈꯤꯒꯦ ꯍꯧꯖꯤꯛꯅ ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯆꯠꯂꯀꯥꯟꯁꯤꯗ ꯇꯧꯔꯤꯖꯧ ꯑꯃꯅ ꯅꯥꯠ ꯂꯥꯛꯏꯅꯦꯕ ꯑꯩꯅ ꯂꯩꯖꯧ ꯁꯤꯁꯦ ꯂꯧꯔꯦꯕꯀꯣ ꯁꯤꯁꯦ ꯂꯧꯔꯦ ꯑꯩ ꯈꯣꯡꯅꯝ ꯌꯥꯝ ꯊꯥꯕꯅꯦ ꯑꯗꯨꯗꯨꯅ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯈꯔ ꯑꯗꯨꯝ ꯃꯔꯤꯟ ꯆꯠꯆꯔꯀꯥꯟ ꯐꯖꯔꯒ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯊꯨꯅ ꯂꯝꯕꯤꯁꯦ ꯂꯥꯛꯑꯕ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯕ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯌꯦꯡꯕ ꯃꯤꯅꯗꯤ ꯈꯪꯗꯣꯏꯅꯦꯕꯀꯣ ꯑꯩ ꯀꯩꯝꯇꯗꯤ ꯍꯥꯏꯔꯣꯏꯕꯀꯣ ꯕꯥꯃꯣꯟ ꯀꯝꯕꯨꯗ ꯑꯩ ꯂꯥꯛꯄꯁꯦ ꯌꯥꯝ ꯊꯤ ꯅꯨꯡꯁꯤꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯗꯨꯝ ꯈꯪꯕ ꯃꯤꯗꯤ ꯈꯪꯖꯔꯁꯅꯨ ꯑꯗꯨꯒ ꯑꯩ ꯃꯈꯥꯗꯤ ꯇꯥꯖꯔꯔꯣꯏꯒꯦ ꯃꯥꯏꯁꯤ ꯃꯔꯧ ꯑꯃ ꯂꯩꯀꯣ ꯕꯥꯃꯣꯟ ꯀꯝꯕꯨꯗ ꯂꯥꯛꯄꯁꯦ ꯑꯥꯐꯇꯔ ꯑꯩꯅ ꯂꯥꯛꯏꯁꯦ 2000 ꯀꯩꯅꯣꯗꯩꯅꯦꯕꯀꯣ 2013 15 15 16 17 18 19 20 21 22 23 24 25 ꯑꯗꯨ ꯑꯣꯏꯇꯥꯔꯗꯤꯀꯣ ꯆꯍꯤ 7 ꯃꯇꯨꯡꯗꯅꯦ ꯑꯩꯅ ꯕꯥꯃꯣꯟ ꯀꯝꯕꯨꯗ ꯉꯁꯤ ꯂꯨꯍꯣꯡꯕ ꯂꯥꯛꯏꯁꯦ ꯌꯥꯝ ꯊꯤ ꯅꯨꯡꯁꯤ ꯌꯥꯝ ꯃꯤꯁ ꯑꯣꯏꯀꯣ ꯁꯤ ꯃꯈꯥ ꯇꯥꯔꯒ बोगी ड्राइवर है Session to capsule look at the session got to hear me go. Session got to hear me. Session means you want to avoid the Yantuna. Nine Reneve. Oh, no, camera copy new calculator. I want to Mira Kagato. Me, I never do boat or lane chili. I don't know if you program on level. I'm going to tell you. I see the Hajibomle, Hajibomazamo. Look at the Lekai and medium. 시대주 푼 아니고 상황 자주 사나니 내라니 노래 시대 미쳔 뭐게 하자래 뭐게 우디오레 찜미롱도 오일레미 담에 번도 염데 누가 농지 하이데레 자감 잡아 말해 시기 부을 게나 진짜 내라니 모니카요 마이 모니카 우리 주위라 거 뭐 까까 자가 어디 바자래 फोटो कापा मोयमा सुमा सोबो समखाली हरिंदा ai ji kasalle mo pole lebe ko je sembe su kendoi kasalle kichanu samay dane foto kapo se ko mane kaina sekin di to sebelum thama ko kai foto me ai je pajare video kaapa foto kaapa tin nuai Mấy cái khali phải tự nhiên đâu. Ai cái nó to đấy. Mà thằng đó nhà ta là. Ha. Bây giờ anh cáp tụi này. mai này Mai lùng một cái cáp tụi này, đá cái đi ra photo cáp tụi này, anh video cáp tụi này tụi cái. Này sao lắm này. Sisu phải gì? Photo cáp số tụi cái gì này. Cái thời gian cái nào? Sisu post आएगा ना Maka kapi kalau saya seperti anda. भाई लोग खाते तो हाँ Male mal, cái mal. Kirai mini. Kirai mini apa tuh seru. Ni di buôn mà nó sẽ nhiều rồi cái sao mà thập cái hotel long thì em đi photo cáp lên chứ. Apa bây giờ sao chứ nghe gì? 얘기야. 미야 또 벌써 그러는 그 작품도다. 하이도레 보고 나가는 기주 더벅 레오고 아이주 더벅 레오고 그러다가 맨왜나 혹시 아이 하이지봇 소묵당 짱도 말에 나도 야도 만데 하이지봇에 한 하이도도 말에 좀 당건 나가거디 당다리 당대 나가는 시바인 타원 각도도 말리고 아 뭐이 땡기도 cái nó chỉ ta salama rồi đấy Chỉ ta phải xin qua.
ꯏꯁꯤꯡ ꯇꯥꯕ ꯏꯁꯤꯡ ꯇꯦꯡꯀꯤꯗ ꯇꯦꯡꯀꯤꯗ ꯇꯥꯁꯟꯕ ꯇꯦꯡꯀꯤ ꯇꯥꯁꯟꯕ ꯅꯠꯇꯦ ꯇꯦꯞꯇ ꯄꯨꯜꯂ ꯂꯩ ꯍꯥꯏꯕꯀꯣ ꯃꯥꯅ ꯏꯁꯤꯡꯗꯣ ꯑꯗꯨꯝ ꯌꯥꯅꯤꯅ ꯊꯥꯖꯤꯜꯂꯝꯕ ꯍꯥꯏꯇꯥꯔꯦ ꯀꯤꯠꯁꯤꯝ ꯂꯩꯁꯜꯂꯨꯔꯦ ꯗꯥꯀꯟ ꯁꯤꯒꯤ ꯅꯍꯥꯟ ꯂꯩꯌꯦꯅ ꯍꯥꯏꯌꯦꯕꯀꯣ ꯁꯤꯒꯤ ꯍꯣꯡꯕꯗꯩꯅꯦ ꯑꯗꯣ ꯑꯗꯨꯝ ꯁꯤꯒꯤꯁꯦ ꯃꯃꯥꯡꯗꯩ ꯎꯗꯤ ꯎꯔꯦ ꯑꯗꯣ ꯑꯣꯟꯂꯥꯏꯟꯁꯦ ꯉꯥꯏꯕ ꯌꯥꯝ ꯋꯥꯔꯦꯕ ꯌꯥꯝ ꯀꯨꯏ ꯆꯪꯉꯦꯕ ꯍꯧꯖꯤꯛ ꯄꯣꯠ ꯗꯤꯂꯤꯚꯔꯤ ꯇꯧꯕ ꯑꯗꯨꯅ ꯁꯤꯗꯩ ꯑꯗꯨꯝ ꯂꯩꯌꯦ ꯃꯃꯜ ꯇꯥꯡꯅ ꯎꯄꯥꯏ ꯂꯩꯇꯦ ꯁꯤ ꯌꯥꯔꯤꯒꯩ ꯁꯤꯖꯤꯟꯅꯕꯅ ꯐꯩꯌꯦꯕꯀꯣ ꯃꯆꯥꯕꯨꯗꯤ ꯂꯩꯌꯦ ꯑꯗꯨꯒꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯤꯅ ꯍꯦꯟꯅ ꯐꯩꯌꯦꯕꯀꯣ ꯁꯤꯅ ꯃꯃꯜ ꯈꯤꯇꯪꯕꯨꯗꯤ ꯋꯥꯡꯖꯔꯒꯁꯨꯀꯣ ꯃꯃꯜ ꯋꯥꯡꯉꯗꯤ ꯃꯣꯏꯅ ꯍꯦꯟꯅ ꯌꯣꯜꯂꯦ ꯍꯥꯏꯕ ꯅꯠꯇꯦ ꯍꯥꯏꯖꯕꯗꯤ ꯍꯥꯏꯗꯤ ꯃꯃꯜꯗꯣ ꯄꯣꯠꯀꯤ ꯃꯃꯜꯗꯨꯒ ꯑꯗꯨꯝ ꯆꯥꯅꯩꯌꯦꯕꯀꯣ ꯁꯤ ꯄ꯭ꯔꯥꯏꯁꯁꯦ ꯃꯣꯏ ꯄꯤꯔꯤꯕ ꯄ꯭ꯔꯥꯏꯁꯁꯦ ꯁꯤꯁꯦ 500ꯅꯦ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯑꯍꯣꯡꯕ ꯂꯨꯄꯥ 200ꯃꯨꯛꯀ ꯄꯤꯕ ꯂꯩꯕꯗꯨꯁꯨ ꯐꯠꯇꯦ ꯈꯤꯇꯪ ꯁꯤꯖꯤꯟꯅꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯕ꯭ꯔꯁ ꯈꯛꯇ ꯃꯥꯏ ꯃꯇꯨꯗꯩ ꯊꯣꯛꯄꯅꯦꯕꯀꯣ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ 1 hour later. 이거 야만했니? 이쪽 나가는 돌리네요. ꯌꯥꯗ꯭ꯔꯦ ꯄꯥꯏꯞꯇꯣ ꯏꯁꯤꯡ ꯐꯠꯇꯕ ꯊꯥꯖꯤꯜꯂꯝꯕꯗꯒꯤ ꯇꯨꯂꯨꯁꯨ ꯐꯨꯟꯈ꯭ꯔꯦ ꯕꯥꯠꯔꯨꯝꯒꯤ ꯀꯣꯟꯖꯤꯟꯁꯨ ꯐꯨꯟꯈ꯭ꯔꯦ ꯕꯥꯠꯔꯨꯝꯒꯤ ꯇꯥꯏꯜꯁꯨ ꯂꯣꯏ ꯇꯥꯏꯜ ꯃꯅꯨꯡꯗ ꯆꯠꯄꯅꯦꯕ ꯄꯥꯏꯞꯇꯣ ꯑꯗꯨ ꯇꯧꯕꯒꯤ ꯌꯥꯗ꯭ꯔꯦꯕ ꯃꯩ ꯇꯥꯍꯧꯔꯦ ꯐꯤꯕꯝ ꯑꯃ ꯀꯥꯏ ꯑꯩꯒꯤ ꯗꯥꯎ ꯆꯦꯠ ꯈꯣꯏꯅꯕꯤꯅꯦꯕ ꯍꯧꯖꯤꯛꯁꯦ ꯗꯥꯎ ꯌꯥꯝ ꯌꯥꯗꯦꯕ ꯃꯤꯁꯇ꯭ꯔꯤꯁꯤꯗꯒꯤ ꯁꯣꯏꯕ ꯍꯧꯔꯒ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯇꯧꯁꯤ ꯗꯥꯡꯅꯤꯁꯦ ꯑꯃꯦꯁ ꯂꯧꯁꯜꯂꯛꯑꯦ ꯑꯗꯨꯒ ꯍꯥꯄꯦꯟ ꯑꯃ ꯂꯧꯁꯜꯂꯛꯑꯦ ꯑꯗꯨꯒ ꯁꯦꯠꯆꯜꯂꯦ ꯑꯗꯨꯒ ꯌꯨꯝ ꯍꯟꯗ꯭ꯔꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯁꯜꯂꯛꯑꯦ ꯑꯗꯣ ꯌꯦꯡꯉꯁꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯨꯔꯥ ꯀꯩꯅꯣ ꯆꯠꯀꯕꯤꯗꯨ ꯆꯪꯕꯒꯤ ꯇꯥꯏꯞꯇ ꯆꯪꯗꯣꯏꯁꯤꯀꯣ ꯃꯣꯏ ꯇꯦꯡꯀꯤ ꯑꯃꯨꯛ ꯆꯣꯡꯊꯗꯣꯏꯅꯦ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯍꯧꯖꯤꯛꯇꯤ ꯍꯣꯏ ꯎꯠꯂꯛꯀꯦ ꯑꯃꯨꯛ ꯕ꯭ꯂꯣꯛꯇ ꯇꯦꯡꯀꯤꯒꯤ ꯕ꯭ꯂꯣꯛ ꯍꯥꯞꯄꯒꯦ ꯑꯃꯨꯛ ꯅꯝꯃꯦ ꯁꯥꯏꯜ ꯃꯤꯁꯟ ꯆꯪꯕ ꯅꯥꯟꯕꯅꯤꯀꯣ ꯃꯈꯥꯗ ꯈ꯭ꯋꯥꯡ ꯌꯧꯖꯥꯠꯂꯣ ꯁꯤꯕꯣ ꯉꯝꯅꯤ ꯈ꯭ꯋꯥꯡ ꯌꯧꯗꯕꯅꯦ ꯑꯩꯈꯣꯏ ꯇꯦꯡꯀꯤꯅꯦꯕꯁꯦ ꯒꯝꯚꯤꯔ ꯌꯦꯡꯅꯤ ꯕꯦꯔꯥ ꯀꯥꯅꯤ ꯀꯣꯀꯔꯗꯥ ꯂꯩꯕꯅꯤ ꯂꯤꯟ ꯌꯥꯎꯔꯝꯃꯁꯨ ꯈꯪꯕ ꯅꯠꯇꯦ ꯖꯥ ꯌꯥꯝ ꯍꯩꯖꯜꯂꯨꯅꯨꯗ ꯀꯥꯈꯠꯂꯛꯏꯁꯦ ꯀꯨꯝꯃꯣ ꯀꯩꯝ ꯂꯩꯇꯕꯅꯦ ꯋꯥꯔꯤ ꯀꯅꯥꯗ ꯀꯩ ꯂꯩꯗꯣꯏꯅꯣ ꯁꯤꯗ ꯌꯥꯋꯥꯅꯦ ꯂꯤꯟ ꯌꯥꯎꯔꯝꯃꯗꯤ ꯍꯥꯏ ꯑꯃꯨꯛ ꯀꯥꯈꯠꯂꯛꯄ ꯂꯣꯏꯔꯕꯗ ꯑꯗꯨꯗꯔꯕ ꯑꯁ ꯐꯠꯇꯕ ꯌꯥꯝ ꯂꯩꯍꯦ ꯀꯔꯤꯅꯣ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏꯁꯤꯕꯣ ꯀꯨꯝꯃꯣ ꯕꯥꯇꯤꯟ ꯄꯤꯔꯛꯀꯦ ꯀꯨꯝꯃꯣ ꯊꯥꯏ ꯊꯥꯡꯂꯁꯦ ꯅꯠꯇꯦ ꯆꯤꯡꯊꯣꯛ ꯌꯥꯗꯤ ꯆꯤꯡꯊꯣꯛꯄꯁꯤꯗꯤ ꯕꯥꯇꯤꯟꯅ ꯀꯟꯕꯗꯤ ꯑꯣꯏꯔꯣꯏ ꯇꯨꯂꯨꯅ ꯇꯧꯗ꯭ꯔꯗꯤ ꯎꯔꯤꯌꯦ ꯌꯦꯡꯒꯦꯔꯣ ꯇꯨ ꯁꯤ ꯆꯥꯡ ꯌꯧꯔꯦ ꯌꯥꯗ꯭ꯔꯦ ꯑꯁ ꯏꯁꯤꯡꯁꯤ ꯀꯗꯥꯏ ꯊꯥꯗꯧꯔꯤ ꯃꯣꯠꯂꯦ ꯃꯈꯥꯁꯦ ꯄꯣꯠꯁꯦ ꯌꯥꯝ ꯂꯩꯌꯦꯕ ꯁꯤ ꯆꯤꯡꯒꯗ꯭ꯔꯥ ꯇꯨꯂꯨꯁꯦ ꯃꯈꯥꯗ ꯏꯁꯤꯡ ꯈꯣꯠꯇꯣ ꯉꯁꯤ ꯅꯣꯏ ꯆꯤꯡꯒꯗ꯭ꯔꯥꯕ ꯇꯨꯂꯨ ꯑꯇꯣꯞꯄ ꯂꯩꯇ꯭ꯔꯕ ꯁ꯭ꯋꯥꯏꯗ ꯇꯨꯂꯨ ꯑꯝꯇ ꯋꯥꯏ ꯌꯥꯔꯣꯏꯗ꯭ꯔꯕ ꯈꯨꯗꯩ ꯁꯦꯠꯂꯒ ꯕ꯭ꯂꯣꯛ 바구리 사들어지. 바구리 해. 예능장이 버스 자주 있지. 해절머리. ꯈꯨꯗꯩ ꯁꯦꯠꯄꯒꯤ ꯕ꯭ꯂꯣꯛꯁꯦ ꯂꯩꯔꯝꯃꯅꯤ 시간 싸는. 가 통갈 올게.